Hello, I give him the boy na may rakpam. Nahanam Pumas Esorgi Wapau Tana Bugida Maglak Piba and Sigida Magagatari. Agi Prathnadi, Mahakna Tag the Wapau and Sigimapalna, Esorbu and Nungshiba, Amasung Mahaki me, Aduga Mahaki Singlup in Nungshiba Sini. The Hana Nahakin from the Nolukchaning Badudi, Nahana Tag the Wapau Asina. Nahanaki Singlup the Pipam Topanaki commitment, Amasung Nahaki Singluki Luching missing in Makapon Pam Tokpa Adugi Mahutisilhandigan. Adu Wapau Sigimapalna. Nagising lupa hina nungsiba, nagising lupa luching musing buhina nungsiba, adu kwai maru oina, Esorgi Matik Mangal the Mak Hingba Punsi the Chakot Badu, Eki Prathanani. Ibungo Maki Wapau, Taminas. I could not see shore. I could not see pa. Naku Thagatsari. Nakan about Jesus Christ giving that luxury. Passionaki Thoujalgi from my Mangal the Musnaki Wahid and a Chaiko luxury. Runaki Wahid queen no luxury. Who it Mugitong hung dog beer. Passion a signal me taquina, Tamina Zagadru Banaki Wahai. A sigma pana. I could you punch the Ibungo and Henning the Tambi, I'm some duck beer. Aduga meeting as Mapung Pana, listen to the power, Nanga Chingbi. Though I sang when Nanga Wangang beer. Masalum gave worrying as I could Gantana of Tambi. Agi Punsina from the Katsinjari. Prabhu Ehakan and Hana Kambi. Naki, Nasai Gonda, Nana Ehak Nazari. Jesus Christ in Israel. Amen. Amen. Jesus Christ Tabu can be Mapumusung Prabhu and a Taza Krava. Amasung Mahaki tung iliba Christian sing adu asing basing ni makoy sing adu Thajaba missing ni aduga hairiba missing aduda haibadi Christian sing aduda Esorgi ingtaba amasung Thaujal marang kaina lay haiba si aikoin mamangi Sunday da aikoin yengminakre Ephesians pandu ama pad amadagna ani phawada Adubu haibasi Thajaba amagi punsida Christian haina haikraba mipum khudimak achumba ama oiba taragasu hongba naidaba achumba ama oiba taragasu taibang panbagi chatnabi taibang panbagi oiba riti taibang panbagi oiba niti niyam khudimak sing asida leiba maramna taibang panba gi mi singi marakta leiba na maram oraga Thajaba singi maraktasu Esorgi Thaujal, amasing Esorgi ingtaba aikoi gitakta lay hain haiba oiba taragasu haiba khudingmak sing adu taibang panbagi lanthum sana lupa ikai khunba izat khudingmak sing taibang panbagi oiba pot sing taibang panbasdagi lakpa khudingmak sing aduna mit tanghandaba aduga Esorgi oiba Thaujal amasung ingtaba amasung bor khudingmak sing adu mami samhandaba nate Aduga haiva adu mami samlabagi maramna Esorbu thagat kadoba maongda thagatana Esorna bor pinabire khudingmak sing aduda harauba amasung penthokpagi punsida hingdana taibang panbageba lanthum sanalupa nungaiba ngahaki harauba nungaiba khudingmak sing aduda nungte nimit khudingmaki adum chelaga leitaba Christian sing leitaba nate adu ngasigi nimit asida Esorgi wahaina aikoida Haiba punsi adu hingba aikoi yaw oiba taragadi haiba punsi adu hingdana Esorgi oiba romda aduga penthokpa punsi romda aduga Esorna pinabikhaba bor magi Thaujal amasung ingtaba khudingmak sing aduda harauna hingbagi punsi aduda kauba adu ngasigi passage asidagi ekon yengminagani ngasigi numita aikoi Bible gi mafum adu Ephesians pandab ama pada ahum dagina taru Ephesians pandub ama pada ahum dagina taru. Ekoibu Khristada sargagi mafam singda Thawaigi Oiba bor Pumnamak loina bor pibiba aikoigi Ibungo Jesu Christagi mapa Esorbu thagilo. Ekoina mahaki mangda asengba amasung amakpa leitaba oinanaba taibang pan semdringaida Mahakna aikoibu Khristada khandopire. Nungsibada Mahakna aikoibu Jesu Christagi mapana mahaki yokchaba masasing oinanaba hana langbire. Afaba Thaurang gi mahaki aningba matung ina.
Nungsithoibagi mapana Mahakna Aikhoida Pibiraba Mahaki Thoujalgi Matik Mangal adu Thagatnabani. Adun ngasigi passage Ephesians amapada ahumdagina taruk phauba asida Aikhoina khangminnaba yaba maru oiba wafam. One big thing adu the kain haiba oiba taragadi Esorgi Thoujalgi Matik Mangal adu Thagatnaba. Ibungo Mahakna Thajabasingbu Khristada Thawaigi Oiba Pumnamak Pinabire. God in Christ has blessed believers with every spiritual blessings to the praise of the glory of His grace. Aikona tongan hiramda ngasigi passage ase ko yengminagani verse 3 da Paul na Ephesians leba Thajabasing aduga hojigna aikhoirom Isorbu Thagatna nabagidamakta insinbada aikhoina uminaba phangani. Aduga pada mari dagina pada taraga nithoi tar ngangakpini pada taraga mari phauba aduda pibiraba Thawaigi Oiba Borsing adu Paul mathang haibo aikhoina yengminagani. Aduga haibo khudimuk sing adu lakadeba sandesing de Ishornya bibu oiba taragade aikoi mathang aikoi yengminagani. Adubu ngasigi numit asidade Ishorna pinabiba bor pada taruk phauba aikhoina uminaba aduda aikhoina yengminagani. Aduna pada ahumda aikhoibu khangning basi karina haina haibo oiba taragade Isorbu thagalu Isorbu thagalu maramdi aikhoina Thawaigi bor khudingmak phangjare. Pada ahumda paminase aikhoibu Khristada Esorgi maphamsingda Thawaigi Oiba bor Pumnamak lonina bor pibiba aikhoigi Ibungo Jisu Christagi mapa Isorbu thagalu. Aduna mafam asida Paul na Ephesians leba Thajabasing khudimok sing Isorbu thagana bigidamakta achauba maram amapi asi ichamchamba maram nate aikhoina Isorbu thagana bigidamakta Paul na haiba pada ahum asida aduki matik chauba maram amapi aduga haibadu kaino Thawaigi Oiba borni. Aduna mafam asida Paul haiba bor ase karma makhalgi borno mioi bana khanba adugumba borgi moong nate Karma matam da aikhoina bor phange hana haibage aikhoigi apama phangbu matam parikha pass tabu matam adagi thabak phangbu matam anaik amat leitraba matam bank account paisa watna leiraba matam aduga yim phajabada leiraba aduga car phajaba thoraba mi singna aibu ikai khumna biraba mayamna aingonda sanman phajna utpiraba adagi di awapa haibadu amata leitraba adu oiba tari adu aikhoi bor ne haina law. Hoi Isorgi Thaujal haibu khudimok sing asu thajaba aikhogi punsi pibi da nate pibi aduga thajaba sing da su pibi adubu Paul mafam asida bor asigida mak thagalo haina haibase karigumba thajaba sing amsung thajaba aikhoina phangba bor adu khenaba amat leitab oiba targadi karigida mokno Paul haiba pada ahum dagina pada ahum da khatanga te man losan pada tara mari phawda Paul sentence losan ba ngamdo makai asigida mak matang harakada bugmarnu karigida mak marani thajaba amo oina aikhoina Isorgi phangba bor ase icham chamba ilai lai ba aduga yang ba tayang mangba naiba loiba naiba bor adugumba nate taibang panbana phangba aduga taibang panbudi aikhoina phangba singma bor nate ana ayek laitaba isa phaba paisa paiba migi sel tondaba mina agi mamda phattaba nganaba khudimok sing haiba khudimok sing adu aphaba oiba taragasu pumnamak adu mangba naiba loiba naiba manthaba naiba ngaktane that are all temporal things. Aikhoina loiba matamda haibadu situm loikini adumodong ipunsi loiba matamda dum loikini paisa leibagi bordu kyam sang leigani paisa aduna aiga leigani matamadu phawba aigi sagina natai chawbagi bor adu kyam kuina aiga leigani aigi sagai natai duna himba matamadu phawba adu madu loiba matamda khudimok sing loikrani aduna haiba bor si miyoiba aikhoina khanba miyoiba aikhoina Prabhu Ishwar aikoi bor pinebiyu haina haiba matamda aikoi wakal di hana lakpa aigi hakchangi oiba pot adugumba bor adu nate maroina aduga TV da adagi di tongan mafam sing da prosperity preachers mokoina promise of adugumba bor da kari kari mokoina nakoina Jesu Christ bu thajaba oiba taragadi ana ayek leiroi paisa paigani bhut pretagi na khoi kanbiba phangani adagi di yum kairaba se yum de Ishorna semjin bigani kainaba lehelloi nungaibana thangani chintiba oidaba aduga noroktagi lakpa
sengdaba wahai ngaktani Bible da aduga khwai maru oina ana walem na bagi matamda bor hain hek har pu oiba tari pol ma masida su adugi matik mayek seng na tae Thawaigi Oiba Borsing aduga haiba bor asi aina tawagi maramna aina haibagi maramna aina matik chabagi maramna phangba bor su amata nate adubu Esorgi Oiba Esorgi lakpa aduga mangon de hen naksananaba aduga asengbagi punsida chakhotanaba mangba naidaba kanamatana munba ngamloidaba kanamatana huranba yaroidaba aduga taibang panbagi pot amatana lairabasu ngamloidaba adugumba borgi matangane pol masna ngangliba hairiba se taibang panba su laikab ina ko mipum khuding mak sale tum sana lupa makogi properties makoin own tribe company khuding mak sing business khuding mak sing loin mak tasal laga laigi haribasu supang phangalroidaba aduga aina aigi punsina aduga adomodongi punsina khwaidagi pamjaba aim khwaidagi pamjaba potsak adu phanglaga hairiba adomna khwaidagi maru oina mamaluna khanjriba pot adudo pithoklaga phangjage haina haibudasu phanglaroideba bor aduguma bor humsta would give us tang ma bor nate adun hairiba adugumlaba mamal yamba mamal luba mangba naidaba Esorgi lakpa Esorgi missing khaktangi oina lakpa Jesu Khristada Thajaba missing khaktangi lakpa adugumba bor adigi matangani pol mafam asada hairiba se adu oiba tagide haiba borsing ase kanana pibe bor korean mafam asada aikhoigi Ibungo Jesu Christagi mapa Esorna Imai pana pibe bor nate Mari mata na piba bor nate im monung kayo lekai samas maru mapang sarkar na piba bor nate iramdam na piba bor nate prakriti na piba bor nate nature mother nature aduna piba bor amata nate taibang pan ba sida leiba sangsthan amatana authority amatana piba natragana piba ngamba makhoina semgatpa bor amata nate adubu Esorna Esorgi lakpa Esorna oihanba aduga Esor khaktingna piba ngamba bor karamba Esorna kanano asigi Esor se taibang panba amasung masigi manungda laikhaba uba amasung uba ngandaba por khudingmak sing asibu sembiba khaktangatna yok thakpiragasu thambiba laba mapu Ibungo ningthau Jehova Mahakne hairiba Esor aduna pinebiba borne aduga haiba Esor se aikhoigi Prabhu Jesu Christagi mapa adugi Esor dunane macha nupa phauba pamuduna pinabiba macha nupa phauba mahaki misingi papida makta pinabiba adugumba Esor mahakna pinabiba borne aduga haiba bor se Kanada piba Borsing no sino na sing ihan hambede haiba Borsing asi taibang pamda laikhaba mi loina makta angang nupi khaktana thajadabasu aduk sing amata khaktana piba bor nate common oiba bor nate adu kanada piba bor no aikhoida kana thajabasingda haibidi Jesu Christa bu kanbiba mapu amasung Prabhu oina thajadana Ibungo mahaki tung nungti nimit khuding maki cross pujadana isana isabu yazadana masana masabu yazadana pap kanungti nimit khuding maki lan soknaraga Esorbu pelan pujadana nungti nimit khuding maki chatliba Jesu Christa gi tung iliba Christian sing khaktangda Ibungo mahaki Thoujalda Ibungo mahaki nungsibada Ibungo mahaki Thaurangi matung inna Ibungo mahaki mingsida lemna marang kaina aduga lumna aduga luna pinebiba bo kanada ikhoida aduga haiba bor se nang amasung aigini karigidamakna si haiba ngamlibagi maramde nang amasung aina Jesu Christu kanbiba amasung Prabhu oina thajabagi maramde adubu haiba bor sing ase kanagi mapal ikhoina pangmana polna yauna mayek sing makamsada haiba se aikoi matik chabagi maramna phangba bor sing amata nate aikhoigi afiba thabakki mapalna Esorna aikhoida lemna pinabiba bor amata nate
ꯑꯩꯈꯣꯏꯅ ꯆꯔꯆ ꯀꯥꯕ ꯅꯤꯁꯥ ꯆꯥꯗꯕ ꯑꯗꯨꯗꯒꯤꯗꯤ ꯆꯔꯆꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕ ꯇꯥꯏꯠ ꯄꯤꯕ ꯑꯣꯐꯔꯤꯡ ꯄꯤꯕ ꯑꯊꯤꯕ ꯋꯥ ꯍꯥꯏꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯑꯐꯕ ꯊꯕꯛ ꯙꯔꯃ ꯆꯠꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯕꯒꯤ ꯃꯔꯝꯅ ꯑꯗꯨꯒ ꯑꯩꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯊꯥꯖꯕ ꯆꯔꯆ ꯂꯩꯃꯤꯟꯅꯕ ꯊꯥꯖꯕ ꯇꯣꯝꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯕꯒꯤ ꯃꯔꯝꯅ ꯑꯩ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯕ ꯕꯣꯔꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯅ ꯃꯤꯑꯣꯏꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯕꯣꯔ ꯑꯃꯠꯇ ꯅꯠꯇꯦ ꯆꯔꯆ ꯀꯥꯕ ꯅꯤꯁꯥ ꯆꯥꯗꯕ ꯑꯗꯨꯒ ꯑꯐꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯑꯗꯨ ꯍꯣꯏ ꯑꯗꯨ ꯃꯔꯨ ꯑꯣꯏ ꯑꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯕꯒꯤꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨ ꯑꯐꯕꯅꯤ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯅꯤ ꯆꯔꯆ ꯀꯥꯕ ꯊꯥꯖꯕꯁꯤꯡꯒ ꯄꯨꯟꯕ ꯇꯥꯛꯄꯤꯕ ꯑꯣꯐꯔꯤꯡ ꯄꯤꯕ ꯑꯗꯨꯒ ꯄꯥꯞ ꯂꯥꯟ ꯁꯣꯛꯅꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃ ꯌꯧꯍꯠꯄ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯐꯪꯕ ꯕꯣꯔꯁꯤꯡꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯕꯗ ꯀꯅꯥꯒꯤ ꯃꯄꯥꯟꯅꯣ ꯄꯣꯜꯅ ꯌꯥꯁꯤꯟꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯃꯐꯝꯁꯤꯗ ꯀꯔꯤ ꯍꯥꯏ ꯈ꯭ꯔꯤꯁꯇꯗ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯕꯣꯔ ꯀꯅꯥꯒꯤ ꯃꯄꯥꯟꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯕꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯙꯔꯃ ꯆꯦꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯄꯤꯕꯤꯕ ꯕꯣꯔꯁꯤꯡ ꯑꯩ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯔꯝꯅ ꯅꯠꯇꯅ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯔꯝꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯔꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯕꯣꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯃꯤ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯉꯥꯡꯕꯒꯤ ꯃꯔꯝꯅ ꯑꯗꯨꯒꯤ ꯃꯤꯗꯣ ꯑꯣꯏꯔꯛꯏꯅꯦ ꯑꯩꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯗꯒꯤ ꯃꯥ ꯊꯥꯖꯕ ꯑꯣꯏꯔꯛꯏꯅꯦ ꯑꯩꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗꯒꯤ ꯁꯤꯒꯤ ꯆꯔꯆꯁꯤ ꯃꯇꯣꯜ ꯊꯣꯛꯉꯩ ꯆꯥꯎꯈꯠꯂꯛꯏꯅꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗꯒꯤ ꯃꯥꯁꯦ ꯀꯟꯕꯤꯕ ꯐꯪꯉꯛꯏꯅꯦ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯟꯕꯅꯦ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯅꯤꯡꯕꯒꯤ ꯑꯣꯏꯕꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯃꯠꯇ ꯅꯠꯇꯦ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯄꯥꯜ ꯈꯛꯇꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯦꯝꯅ ꯄꯤꯅꯕꯤꯕ ꯕꯣꯔꯁꯤꯡꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯣꯔꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝꯕ ꯕꯣꯔꯅꯣ ꯄꯣꯜ ꯃꯐꯝ ꯑꯁꯤꯗ ꯍꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯍꯧꯗꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛ ꯈꯥꯛꯆꯤꯜꯍꯧꯕ ꯊꯝꯖꯤꯜꯍꯧꯕ ꯂꯣꯠꯆꯤꯜꯍꯧꯕ ꯑꯃꯠꯇ ꯂꯩꯇꯅ ꯂꯦꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯆꯥꯡ ꯑꯣꯟꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯈꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯔꯣꯝꯗ ꯄꯤꯅꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ one timeꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯃꯇꯝꯗꯅ ꯕꯣꯔ ꯈꯔ ꯐꯪꯕ ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯔꯀꯥꯟꯗ ꯕꯣꯔꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯨꯈꯔ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯕ꯭ꯂꯦꯁꯤꯡ ꯑꯩ ꯏꯁꯥꯃꯛ ꯁꯦꯀꯦꯟ ꯕ꯭ꯂꯦꯁꯤꯡꯗ ꯊꯥꯖꯔꯦ there is no second blessing in Christian life ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯍꯥꯛꯅ ꯀꯔꯤꯁꯃꯦꯇꯤꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯁꯤꯃꯤꯌꯨꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ isinggi baptism adigi matingda mung thwai samgi baptism adu ay thajabagi mamne kaino haina hype oiba targadi kanagumba mi amana nupa natraga nupina Jesu Christ bu ma ki kanbi mapu musung prabhu ay Jesu Christ thajaba matam aduda haiba borsing asi amukta da marang kaina pumnamak amata khatana wapa mat laitana pinavire Christian khudingmakta jat bi jat khaide anem awang khaide larik haiba haitaba apangba asingba amuba angauba lairaba inakhunba amata khaide Jesu Christ bu thanjarabade khudingmaksingda loinamak phange karma matamda Christ bu kanbiba mapu amasung prabhu oina thajaba mikup pungja adida aduna chilnausing bor phangdaba Christian kana amata laite aduga bor watna phangba Christian su kana amata laite Christian khudingmak bor loina phange amata watana aduga mafam asida munna yengbu oiba targadi polna kari hai aikhoibu Christ da sargagi mafam singda leiba thawagi oiba bor pumna makalona na bor pibiba aikhoigi ibungo Christ gi mapan isorbu thagalu mafam asida polna masamaksu include thawe polna mafam asida nakhoibu Christ da haina haide aikhoibu haina pol kanano apostle ne mahak apostle ne isorna khandok piraba amane aduna mafam asida hojiki matamda aikhoina khangmina gadu kaina haina hype oiba targadi pastor na bor yamna phangba aduga church ki chokidar na bor wa na phangba
aduga thogol taribisina bor yamna phangba aduga icham chamba layman icham chamba member na bor wa na phangba amatta leite Paul na phangba bor aduga chap manana Ephesians leba Thajabasingbu chap manaba bor phangi anem awang amat leite aran khubomgi maikai de yang pu oiba targadi aran khubomgi mapan aikhoi Esorgi phangjaraba Thawaigi Oiba bor khuding mak singse chap manai laitem chap manai anem awang amat leite adune Paul masara masaju mafam mas hajaragi bise Paul siyawe aduna Thajabasinggi marakta first class citizen amata leite first class citizen khwaidagi maru oiba khara maru oiba khara wana maru oiba khwaidagi hena bor phangba khara wana bor phangba khaitang wana bor phangba adugumba amata leite chap manna phangba bor naktani adu oiba taridi haiba bor khudingmak sing adugulana aikhoida pinabire Isorna anem awang khaidaba chap manaba bor andu aikhoina Isorgi phangse aduna maram oiragani ichil enawsing aikhoina khangida wakhals kaino hain haib oiba taragadi asina maram oiragani pona thajaba khudingmak singda Thessalonic kyada iba chithida pona thajaba khudingmakpu prarthana tawrabgida makta haibadu pastor singda Isorgi oiba hotline number leite pastor singda prarthana tawragani hena bor thuna phangadoba duga nahakna tawragana bor wana phangadoba amat leite Khristada Ibungo Mahakpu thajabagi mapana khudingmak chap mane aikoi khudimak Peter na Mahaki chithida haibagum aikoi khudimak purohit singni Ibria iba nupa aduna haib adugum aikoi khudimak Thoujalgi phambai mang adu darkar laiba matam khudimak Thoujal amasung nungsibi phangba matam khudimak ta thauna phana Thoujalgi phambai mang na changjain haib atai amatagi nate ichil nasing Ibungo Mahakna Khristada bor khudimak sing pinabire aikoi da Mahaki pham changjarak na bugida makta pastor na elder na minister to khudimak sing na Isorda special access laite. There is no special access for any pastors or leaders or elders. Thajaba khudingmak Isorgi mafam the access lay. Thajaba khudingmak Isorgi chap manaba borsing adu marang kaina phangi. Kenaba matlaitana. Adu obatagadi haiba borsing ase. Karamba mafam the Isor ko te pivi base. Karam mafam dano. Pon la kare hai. Saruk mafam singda. Aikoi Ephesians park matamda Khristada haiba wahi mayam thengnarakni aduna adumna Bible pabba matamdasu aikoina Khristada haiba wahi hek thengnarakpa matam kuding aikoi wakal lakadu sikaina haina haib oiba targadi aikoina Jesus Christ bu thajaba matam aduda aiga Jesus Christ amat oire aduga Jesus Christ na leiba mpham khudingmakta aihak lei Jesus Christ na oiba adu aihak Isorgi mamangda oi united with Christ union with Christ adu khona ningsing me gato bani aduna sargi mafam sing Isorna bor khudimok sing se pinabire sargada kana lay Jesus Christ lay aduna Kristana sargada lay aduga aikhoina mangonda thajaba matamda amatta oiba maramna aikhogi bor sing asisu mahakna leiba mafamda oibagi maramna phol mafam asida sargi mafam sing da haina haibse adubu haib aikhogi bor sing se Isorna Khristada Jesus Christ sargi mafam sing pivi haibsina aikhoina khangdo botu karino sargi mafam asida speciality du karino Jesus Christ gi bahai du ningsing biwa huran du sing huba ngamba amasung tin kangna chathokpa yaba taibang panba asida na khoi gi lan paiganu amasung huran ba sing huba ngamdaba amasung tin kangna chathokpa ngamloidaba sarga adudana khoi gi lan pai haina haibu haide karigidamok mafamase Paul aikhoina phangkhaba bor khrimusni sargadane haibagam karigidamok na haib oiba targadi haiba bor sing ase mangba nairoiduba loiba nairoiduba kana amatana huba ngamroiduba kana amatana aikhoida kis lawba ngamroiduba soidana phanglagaduba achumba oiraba aduga awoiba maki aikhoina Jesus Christ bu thajaba matamda phanglaba bor sing hanthaba nairoi watpa sule achau phakla laitumna thaba matamda phaklangda panba adugumna Jesus Christ bu thajaba oiba taragadi soidana soidana awatpa amata leidana mapung phana haiba borsing ase soidana phangani aduna Ibungo Mahakna Pinabire Borsing is sargi mafam singda Khristada Ibungo Mahakna lemna Pinabire bor oiba maramna aikoi Ibungo Mahakna lemna aikoi Matik chabagi maramna natana aikoi na phabagi maramna natana Ibungo Mahakki nungsibada lemna Khristada aikoi da Pinabibagi maramna aikoi na tagodabudu karino Ibungo Jesus Christ gi mapa Isorbu thagatla praise him Ibungo Mahakpu thagapi nangna phangwa Matik chab bor amatanate
ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯏꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯄꯤꯕꯤꯕ ꯕꯣꯔ ꯉꯥꯛꯇꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯃꯇꯤꯛ ꯆꯥꯕꯒꯤ ꯑꯃꯗ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯈꯣꯏꯅ ꯐꯪꯐꯝ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯐꯪꯐꯝ ꯊꯣꯛꯇꯕ ꯄꯣꯠꯁꯤꯡ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯥꯒꯠꯆꯔꯤ ꯆꯞ ꯃꯥꯟꯅꯩ ꯏꯆꯝ ꯆꯝꯅ ꯀꯅꯥꯒꯨꯝꯕꯅ ꯑꯗꯣꯝꯗ ꯈꯨꯗꯣꯜ ꯄꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯥꯎꯕ꯭ꯔꯅꯦ ꯃꯥꯏ ꯂꯣꯠꯂꯒ ꯂꯩꯕ꯭ꯔꯥꯗꯣ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯃꯤꯁꯤꯡꯅ ꯄꯣꯠ ꯄꯤꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯔꯥꯎꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ Ibungo mangondagi aikoina marang kairaba bors phangjaraba maramna aikoina ibungonda pigadobadu mahakpu thagatchaba mahakpu punemjaba Prabhu Iswar nango aihak pap chenba aihak nahang nangondagi asabu phangbada matik chaba aihakpu nahangna sargi mafam khudimoksinda Christian label mafam khudimoksing aduda ibungo nahana mahakki mapalna aingonda asikma bor ase pinebi ai matik chaba nate adubu ipa asiki bors nahana aingonda pinebi maramna thagatchari aigi punsi nahaki oibe adu aikogi response oigedabani adu nang amasung aigi response oigedabani aduga pada mari dagi bol na aikoina phangliba bor sindu karam bor no haibadu mahana mathang taklagi yemina si karam bor no ihan hamda verse 4 aikoibu taibang pal haudringa dagi khandokpire theology gi oiba wahaina haiba si kana haina haiba oiba taragadi doctrine of election haina sukaw haibadi Iswar Mahakna Mahakki mi oigadobasing adubu taibang panba haudringedagi Mahakna hana khandokpire aduni aduga haiba asida kanagumba kharani karamaina adu oigadorino nate adu chumde Bible da ubu phangde haina haiba mi singsu laitab nate adu itil inausing ibungo Mahakna Mahaki oigadoba mi sing du khandokpiba adu Ephesians haiba like asikatnatana mahorol lagi haroga phonokpiba phawbada paktak nana sinba thungna Bible da yauraga uraga lai aihoigi Iswar asi khandokpa gi Iswarni he is a God of election mahana khandokba ammata laite aduk yam kraba miyam sing adugi maraktagi Abraham bu mahana khandoi aduk yam kraba mi sing adugi maraktagi Mahakna Israel jati khakteng bu magi mi oina ba khandoi aduga Jesus Christ anak wala na lakpa matam dasu aduk yam kraba Jesus gi tung in badagi mahaki oina sebok tarani thai khandoi aikoigi Iswar se khandok piba Iswar ne adu ibung mana kana bu khandok bage taibang pan bagi mi loinam khandok pra nate Iswar na mahaki mi oina bagi da taibang pan bagi mi loinamak khandok te kana bu mana khandok libase Jesus Christ bu thanjab mi sing Christian sing khandok pirba sing kana haina haib oiba targadi Jesus Christ bu makoi kanbi mapu amasung Prabhu oina thajakraba amasung thajarakadoriba mi sing khudimak sing adu khaktamak Iswarna khandok pibene haiba borsing asigi bor asi pibina bagida makta aduga aikogi makta kanaguma kharan amadi adudi kariguma Iswarna adumaina man mi loimak simbiraga mi loimak khandok pina kangbu khara khaktang kanbina bagi khandok po oiba taragadi adudi aikogi Iswar si dharma chain bagi Iswar karamaina kaurino karamaina masa nungsibagi Iswar haina kaurino haina khanbisil nausing strangmani tila nausing asi yorakala se ai hakna adum mukhalhanjani karigi demakno polna Thawaigi Oiba Borsing Iswar bu thagana bagi demakta haik matna karigi demakno polna ihan hana Iswarna aikoibu khandok pibagi bor asi ihan hana aduga maru oina logi maram karigi demakno Iswarna aibu khandok pibagi demakta aini Iswar bu thagada bagi maram de aikoigi matamda aikoina vote tawba matamda vote tawdri mamangdadi netajing adu adagi vote lepi mising du lakanda aigi markada vote pipi aina kodak la ami khurumbo paisa bu pibo vote hek khankhibadagi adu madam laga harabu phungdu pona kana lagin adubu mafam asida polna Iswar aikoibu khandok pibasne maram morkan aikoina Iswar thagat kadobani haiba du man mafam asida yamna maru on emphasis speaker gi demokta maram leitana nungsita ten kap laga polna iba wahainate asengbu maki aikoina ibungo mahabu thagat kadobugi maram le karigi demokta haib oiba targadi karigumba Iswarna nang aibu Jesu Christ mahapu thajnabugi demokta khandok piramdaba oiba targadi aikoi kana amatane Iswar thajabaga mamlo without election there will be no salvation ibungo mahangna khaibu khandok piramdaba oiba targadi kana amatana aran khubam phangmangla karigidamok ihan haibadu karigidamok ihan hamida aikoi papini
Romeo pandu ahum pada kulumdo mi pumnamak pap chele Esorgi mati mahalgi makhoi sote kaino pap chen bhai base pap ta lesson number yakhe matha hai ba dugum ai khoi mioi ba se mama gi pung dagi pap ta miro laklaba pap ta sem laklaba pap ta na purak laba mi ngak tani ai khoi pol kan da pap ora punate adu pok tringi dagi ai khoi imagi pibu ai khoi imagi pibu nung dei hona pap chelaga papi ama oina ora khraban ai khoi na pap do bugi maram na khoi papi oibna te adu khoi papi oibagi maram na pap do bane ai khoi papi ne Esorgi mati mal ai khoi sote aduga ai khoi gi pap aduna maram oraga pap ta poklak pap ta mirolak pap ta poklak pap ta chak pap ta hingba pap ta lenba pap natana atai amada tawdu ai khoi miyoi bo oiba maram na ai khoi Esor thi de ai khoi kan be miyoi ben Esor thi na sadhu sing ching de sali dudi mi mayam amana dharma gi matang thijeliba mayam isile naw sing asi ai khoi na khangmine se mipum khuding mak na Esor thi ba natte adubu Esor na pi ba ngamba pot adubu thi ba ai khoi kana amatana papi kana amatana Esor thi de Romeo pandu ahum pada tara dagine tara thai yem oi bata gadi kana amatana Esor bu thi de jasaya pandu byakai hundoi de hai bagi matung ai khoi pumno magi thokpa loini mak chana khraba kangau narba yaw singak tane khoi kana amatana Esor thi de dharma senda kana amat leite amat leite Esor bu kiba kana amat leite amat leite Esor bu thiba kana amat leite amat leite Jesus Christ na kare hai makhoi machin na ibungo mabu thagap oi bata so ai bu thagap oi bata so makhoi thamoi engon dagi lap na lai aduga papi oi ba maram na ai khoi ibungo mabu khanba ngamde karigidamakta ihan han badare papi oi reba mi oi ba amagi pangal Esor bu khanba se oi thoktabani ai khoi de pangal leite Esor bu kharna bugidamакта John bandu taruk padan ni phumai Jesus Christ na kari hai aigi ipana kanagumba pu aigi iphamna purak chuba phawa kanamtana iphamna changwa ngamde kanamtana iphamna lakwa ngamde nang amusung aina Jesus Christ bu kan bi mapu amusung prabhu oina thajaning ba wakhal amusung thajabagi pangal rebis nang amusung aigi pangal dik nate adubu ipa Esor ibungo mahakna mahaki Thoujalda mahaki pangal da aikhoi bu kaubi bagi maramne aikhoi bu chingsin bi bagi maramne Aikoigi free will, aikoigi aningba apamagi matung inna aikoina Esorgi maphamda lakpasu amata natte. Aduga apaba posma aikoigi aningba aikoigi free will khanba amata ngamde. Aikoi mi is free will laizaba oiba targesu aikoigi free will adu Esorgi oiba potna natana Esorgi oida pot pap singda amambagi pot singda aikoigi pukning wakhal aikoigi apamba aikoigi khaurangba khudimak sing adu pap ki oiba pot sing adudata adum ngazarga lay John padap nipan padap kuthamai de Jesus Christ na kari hai bagi context adu Jesus Christ na nakhoi na chumadu khangani adu chumadu nakhoi ningka ta hundigi hai hai matam madu lai ba mi sing ai khoi di kana anta gi minai oi de khoi di Abraham ma mata sing hai Jesus Christ na kari hai pap chen ba khuding ma pap ki minai ni ai khoi ne Esor khan ba ngamde nang amusung ai gi pangal Esor khan ba natte adu ahan do korin thapadu ani ta mari de hai ba de khoi yengni se mafam se sumai hai dun lai Mahusagi oiba mina haibadi chenba mina nang amusung aina Christ bu yaudaba yauding na madugi punsi adune adu wakhal to bina se Christ bu yaudaba missing Mahusagi oiba mina Esorgi Thawaigi hiram adu lausinba ngamde sel nausing kaya gi madik yam khra borno aikhoi bu Esor khandok pi ba se aikoina tawba ngamdaba aikoina khanba ngamdaba aikoina oining labasu oiba ngamlaroidaba adugumba bor adu Esorna aikhoiba pinabire aikhoiba ibungo mahakna khandokpire aigi pangala nate karam aikhoiba khandokpibage pola mafam sa kare Khristada aikhoiba khandokpibe aikhoigi dharma chenbana nate aikhoigi afaba thabakna amata nate adubu aikoi khangna gado was kana gumba kharnadi haiba doctrine of election haiba Esorna mag ogado missing adubu tabing pal houding adi khandok piba adu haiba kaina han haiba obi taragadi Esorna kai khandok piba je chumme yai phare aikoi yar Esorna mag ki mi ogado sing adubu khandok pi adubu Esorna mag ni ogado sing khandok piba du karam mong khandok puna haina haiba obi taragadi Esordi houding loi ho loina ma khangbana mar kan tabing pan singring ade mahang mag ki pangal adu da loina ma mi oi history adu loina mak chatla kanda Jesus Christ ke wapa sandokla ga madu tar kanda ai Jesus Christ bu thajagani haina haiba mi sigdu halna loina mak uthokla kanda makhu sing adu Esorna khandopani haina hai chilnaw sing adu nate
adu aran bane adu do ishorna khandok pibagi makhandok adu natte maram de kai demak to habda kai demak ishorna ko khandok pibi wase aran khumi de maktene alomna de punsi de maktene bor aduga maga loin himina bagi punsi adu de maktene mahak loin am jesu christ ga amat oibagi punsi adu de hingina bagi de maktene adu maktene ishorna ko khandok pibi wase aduga ishorna ko khapi nang amasung aigi maram opa nang amasung aigi haibe inba nang amasung aigi afba thabakna amata natana nang amasung aina jesu christ ga wapa utar kanda ai jesu christ thajining hena khut hangala kadawgi natragana bible parag jesu christ thajara kadawgi maram aduna urakanda ai nang abu ishorna magi mi oina ba khandok pa nate adubu ishorna ai khona tawgada thabak afaba thabak sing amata da makha pondana Mahaki Aphaba, Mahaki Thaujal, amasung nungsi haibagi aningba, adugi makha pona, adugi matung inna, Khristada aikhoy khandok pibani. Kariguma nang amasung aigi haiba inba, nang amasung aina aikhoy gi tungi eba punsida haiba ilakadoba amasung thajar kadoba gi maram ishorna khoy khandok piba oiba tagadi aina khanbagi maramna aigi baba thabakna ishorna ibu khandok piba oiba tagadi Ephesians pandup ani pada mapan do lan bo kari hay aduda nakhoy bu Thaujalna Thajabagi mapana kanbire masina khoidagi natte Esorgi khudolne kanamatna chafokta naba thabakta gi natte haina haibane adun ishorna khoy khandok pibase akhoi thabak namatna natte adubu mahaki oiba losingda mahaki oiba asengba aphaba achumba aduga wang thoiba adugumba mahaki aningba aduda aikhoibu Khristada mahaki mi oina bidamta khandok pibane karamba matamdana mahana khandok piribase karamba matamdana mafamase pon ha kadiribu wahi asinasu nang amusung agi thabak amata yaudi haina haibase koina khangmina ba yaron kari hai taibang pan sem jingidagi wakhal haibitang khalagi yengbi ase khoi mi bagi oibu pangal mi bagi oibu wakhal lam phangbanate nang amusung ai taibang pan ba sem jing matam aduda ishorna Khristada mahakini oina bagi damang ekhe khandok piraban nang amusung ai ase taibang pan sem jingeda nang amusung aina pokani haibo khangringi matam aduda ishorna Yesu Khristada Mahaki miyona masak khangbiraga mahaki miyona aikhoibu khandok pirabani kayagi matik ningthisarabano nahagamusu hak poktri afaba thabak phattaba thabak amata tawdri nangamusung aidi laayadana aikhoki ima ipa ipu idhau ibhendo idhaugi mapa adu phawba laitringai matam adam ga eve ka phawba sembi jengai matam aduda ishorna Khristada aikhoibu mahaki mi oyanaba mahaka loyana hingminanaba Jesu Khristaga amata obagi punsi adu hingminaba haibidi yamjana haib obidagi nangamusung ai Christian oraknaba mahana kanopi kagin ningthisa khapawor aikoi miebagi wakhagi wangmadani aduna maram organi polna ibungo mapu thagatnabagi damak thairak ibungo mapu thagatkadaba borsing gi marakta ibungo ishorna aikoi bu khandok piba aikoi bu elect tawbiba asigi bor asi mahang ihan hana thambagi mam asina maram organi adu oiba tangade karigi damak ibungo mahana khandok piribase karigi damak na ishorna aikoi bu Jesu Khristada nangamusung ai sing nasigi nimesda 2020 gi Megi ani suban nomaisingi numi as the Christian ama oina hingna bugi the makta taibang pan the same thing the mahana ke khando pi bagi maram adu kari the makta taibang pan bugi the makta hingna bugi the makta nangam sungai ani ba pam hingna bugi the makta ni sing pahal na bugi the makta chaning ba koining ba tawna bugi the makta learning ba punsi marel yang mafam chaning ba mafam tawning ba thabak khuding mak sing tawna bugi the makta nang amusung ai ishorna mahangna khando pi base Nate adugi the makti nate ishorna ikhu khandok pibasi khandok pirageda loira kan moi thok hinglajano haina haibagi maramna khandok piba amata nate aikoi gi ishorsi wakhal yaudaba apangba aduga karimada khangdaba taibang mi nangai gumba nate aikoi maram leitasu wapanga ngangi aikoi maram karimta khandadana thabuk tabu mi singnai koise adu aikoi gi ishori adugumba ishor nate mahanga tawba thabak khudingmakki maram amam loina lay maram amata wate kari maram no kari gidamakto aikoi mahang Christian am oina gidamde khandok piba da time par hawdrimida aikoina mahaki mahang kanagi mamangda Esorgi mamangda aikoi bu khandok piba Esorgi mamangda asengba amasung amakba laitaba oyanaba tilnausing aduki matik ningthile
ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯠꯄꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯎꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯑꯃꯠꯇ ꯉꯝꯗꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯈꯣꯏꯅ ꯆꯔꯥ ꯐꯅ ꯌꯥꯝ ꯍꯦꯟꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯆꯔꯆ ꯂꯤꯁꯤꯡ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯣꯔꯐꯟ ꯃꯌꯥꯝ ꯑꯃ ꯌꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯅꯥꯝꯇꯒꯤ ꯃꯥꯡꯗ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯤꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯋꯥꯍꯟꯕꯤꯒꯅꯤ ꯑꯗꯨꯒ ꯋꯥꯍꯟꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯃꯛꯄꯅ ꯊꯟꯕ ꯑꯗꯨꯒ ꯁꯦꯡꯗꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕꯗꯨ ꯅꯣꯔꯣꯛꯅꯦ ꯗꯟꯗꯤꯅꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯅꯦ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯄꯥꯞꯁꯤꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯕ ꯑꯁꯤꯃꯨꯛ ꯃꯃꯜ ꯌꯥꯝꯕ ꯑꯁꯤꯃꯨꯛ ꯅꯤꯡꯊꯤꯖꯕ ꯑꯁꯤꯃꯨꯛ ꯊꯥꯖꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯈꯣꯏꯊꯨꯝꯅꯒꯗꯧꯕ ꯊꯥꯖꯕ ꯑꯃꯒꯤ ꯄꯨꯟꯁꯤꯅ ꯆꯦꯖꯦꯠꯅ ꯄꯥꯏꯒꯗꯧꯕ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯕꯣꯔ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯂꯟꯊꯨꯝꯗꯒꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯡꯗꯒꯤ ꯄꯩꯁꯥ ꯕꯤꯖꯤꯅꯦꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯕꯣꯔ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯃꯃꯜ ꯂꯩꯇꯕ ꯁꯟꯊꯤꯕꯨꯡ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯩꯍꯥꯛꯅ ꯃꯃꯥꯡꯒꯤ ꯁꯟꯗꯦꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯌꯥꯕꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯩ ꯑꯃꯁꯨꯡ ꯑꯩ ꯍꯥꯏꯔꯒꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯎꯐꯝ ꯊꯣꯛꯏ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯅꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯃꯄꯥꯒ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒ ꯉꯥꯡꯕ ꯋꯥꯉꯥꯡ ꯁꯦꯠꯄ ꯐꯤꯖꯣꯜ ꯈꯟꯕ ꯋꯥꯈꯜ ꯆꯠꯄ ꯊꯕꯛ ꯑꯗꯨꯒ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯅꯕ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣ ꯃꯥꯅ ꯈꯟꯗꯣꯛꯄꯤꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯇꯨꯀꯠꯆꯩ ꯏꯁꯣꯔꯅ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯒꯤ ꯋꯥꯡꯕꯗ ꯉꯥꯛꯇꯅꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯋꯥꯡꯕꯗ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯟ ꯃꯁꯥꯅꯗꯤ ꯃꯁꯥꯕꯨ ꯈ꯭ꯔꯤꯁꯇꯟꯅꯤ ꯍꯥꯏꯅ ꯀꯧꯖꯕ ꯃꯌꯥꯝ ꯑꯃ ꯄꯩꯈꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯄꯩꯈꯩ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯈꯟꯕ ꯋꯥꯈꯜꯗꯤ ꯏꯁꯣꯔ ꯈꯪꯗꯕ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯂꯣꯏꯗꯕꯗꯨ ꯇꯥꯏꯕꯪꯄꯥꯟꯕꯅ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯉꯦ ꯇꯥꯏꯕꯪꯄꯥꯟꯕꯅ ꯆꯥꯕꯒꯨꯝꯅ ꯆꯥꯏ ꯇꯥꯏꯕꯪꯄꯥꯟꯕꯒꯨꯝꯅ ꯊꯛꯄꯒꯨꯝꯅ ꯊꯛꯑꯦ ꯇꯥꯏꯕꯪꯄꯥꯟꯕꯅ ꯈꯟꯕ ꯋꯥꯈꯜꯒꯨꯝꯅ ꯈꯜꯂꯦ ꯑꯗꯨꯒ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯒꯨꯝꯕ ꯃꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯦꯗꯤ ꯍꯥꯏꯅ ꯀꯧꯖꯕ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯗꯕ ꯑꯗꯨꯒ ꯄꯥꯞꯀ ꯂꯥꯟ ꯁꯣꯛꯅꯗꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯇꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯞꯇ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯝ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯉꯥꯡꯅꯤꯡꯕ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯗꯨꯒ ꯈꯟꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯅꯍꯥꯛꯀꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯏ ꯑꯗꯨ ꯀꯤꯅꯤꯡꯉꯥꯏꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯛꯇꯅ ꯀꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯛꯄ ꯌꯥꯎꯗꯕꯁꯤꯗ ꯎꯕ ꯐꯪꯒꯗꯧꯕꯅꯤ ꯑꯍꯥꯟꯕ ꯑꯃꯨꯛꯄꯨ ꯐꯪꯂꯕꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯄꯥꯞ ꯅꯤꯡꯉꯥꯏꯗꯅ ꯇꯧꯕ ꯃꯤ ꯃꯌꯥꯝꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ it is not only one saved always saved it is one saved always changed ꯑꯃꯨꯛ ꯀꯟꯕꯤꯕ ꯐꯪꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯍꯣꯡꯕ ꯀꯔꯤ ꯑꯍꯣꯡꯕ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯍꯣꯡꯗꯣꯛꯄ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯐꯝ ꯊꯣꯛꯏ ꯍꯣꯏ ꯑꯁꯤ ꯕꯣꯔꯅꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯃꯨꯛ ꯂꯩꯇꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯔꯦ ꯑꯅꯤꯁꯨꯕ ꯕꯣꯔ 5 ꯑꯩꯈꯣꯏꯕꯨ ꯌꯣꯛꯆꯕ ꯃꯆꯥꯁꯤꯡ ꯑꯣꯏꯍꯟꯕꯤꯔꯦ ꯌꯣꯛꯆꯕ ꯃꯆꯥꯁꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅꯁꯨ
Kay kay da angang yok po singgo yung lagni hani kala. Asini ko ta ko kay no han haibu tar gadi. Kaya matam da kay angang yo yok li angang adu mama amasung mapana asing maki pok pa ang nate. Adubu kanagumba amagi angang amane. Haibadu makhoi ani gi oina wi da magda yok pane. Aduna haiba pol aikhoibu isorna yokpi bagi bor yokcha bagi macha am oibagi bor pusla aikhoibu kari khang dibin hain haiba oiba targadi aikhoi si isorgi macha oina kana amata poklakpa natte kana amata Christian oina poklakte kana amata isorgi mi oina poklakte aikhoi si papta isorgi yekna bo oina asawbugi macha sing oina khoi poklakpa ngakte isorgi wasakpi bagi bor Esorgi mi singi Thaujal khudimok sing adagi pura topok na poklakpa mi ngakini Chris nangam sung si Christian jing matamana aduna mafam asida aikhoi na yokcha macha sing ama oiba asi kage matik ningthizabano haibidi wakal khallaga yengbiyo ai amasung aigi nupi na yokpa angang adu aigi oin like lanthum sanalupa gari khudimok sing do magini mahak aigi ichane phen yok oiba target adu Yamna ninkizaba adugumba bor ni mfumda polna akhu khangan bin lebasi isorim sa ona polokte adu obita target akhu lamja sara sing sing bhai bu target mama mapa laitaba yopnya pinaba laitaba lamja sara sing adubu kanagi mapana Kristagi mapana jisu Kristu boy khoine thajaba matam aduda aikho isorgi yopiba macha sing oihanbire karamna se khoine phangmono aikhogi afaba thabak nara Nate. Aina nang masukang isoru khan bagi maram na ikoi yopi basing oiribra nate. Aina ai thamoi du hangdok cheraga isor Jesu Christ ai thamoi de kausin jabagi maram na ai yopi bagi masasing oiribra adu sunat. Hai bu khimo da amata nate miye bege be thabak na amata nate. Hai bu singe dun amata nate. Ai koi de ibungo ma ko na jasai pa tak ma kai pa sabata to bungam de. Amata thabak amata to bungam de. Nang masukang isoru khan gi maram ni bagi masi bani hai bu oibra age de Pas pada kepada gum ahan lo kuintia pada ani pada tara mari itu kimutin ini. Aikoi isor kan bas ngam de koi panggil dah. Aduh nang nang mo itu apa wapa tahu matam dah karena gum bawa ni wapa sendiri matam tahu matam dah nang tahu matam nang itu mo itu hang dok pergi mana Yesus Kristus thaja kan isor nang ayuk masa mo sing kan ada ini hai koi betar di isil inau sing pakon sepo sing kita panduk Tara teruk pada tara mari koi ubin apa phang adugumna isorna lidiagi thamoi hangdopi bani lidiana maha ki thamoi hang banate nang amasungoi na thamoi hangdok banate aduga aikoi jeremiah pan tara tara tamu yeng oiba targadi aikoi mi oibagi oiba thamoi ase khwaidagi tukachaba aduga khwaidagi sengdaba aduga khwaidagi amotpa pot amani haina hai aduga haiba thamoi se kanamdana khangba ngamde aduga isor khakna khangba ngamde aduna haiba khudimok singa den oiba amata nate ni bathabak amatan natte khudam amma oina habi yim palaba islana ko maklei nakhoi na nongma nahaki ripigi loina na cha thakmiringi da orphan home dagi angang am khaklan noi je aigi mai pa oida uni han har oiba ta ngasi dagi noi ani aigi imai pa ni haina hai oiba ta gadi adom reaction kari oigani yan han bada orphan singna makhoi mama pa khan bagi adhikar leite Chap mana aikoi na su aikoi da adugum adhikar amatul leite aikoi na orphan home chalaga asi aigi icha oiningi haina haiba matam aduda mahak adu aigi icha oigadawani aduga chap mana na isorna aikoi mi oiba thabakna amata natna ibungo mahaki thabakna mahaki Thoujalgi Jesu Khristada aikoi bu mahaki macha oinabi yamak kaubi aduga haiba si karamna tawribano haiba si karamna tawribano Mafam asli ko na uminaba adugumna hairiba asi ibungo mahang aikoi ibungo mahaki yokse masa oina bida makta hana langbiraba thorang adugi matung inane taibang pan ba haudringai dagi hairiba khurimak sing se isil inause nang mosoi phangba matik chaba pot amata oide Mahana kibu khandok piba aduga Kristagi mapal kibu maki yokse masa sing haina kaubiba as nang amasung agi da makri mapal naidraba borni aigi punsidagi su hena mamal yamba borni haiba isorgi bor adu nang aigi punsida lairamda oiba targadi adu nang amasung aigi isorgi phangamda oiba targadi nang amasung aigi punsigi artha amat leite mamal amat leite
ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ Ibungo Mahakna tawbi. Aduga Ibungo Mahakna kibu mahaki yokchaba machasing oihanbiba asi karigi matung inano. Mahaki karam hana hai polam masila afaba thaurang amasung mahaki aningbagi matung ina. Nangai aningbagi matung ina natte. Adu Esorgi aning adugi matung ina. Aduga hai basi mahang afaba haina kawai. Karigi damakta karama pota kuin afaba haina kawai. Ai thamoina khoidaba aina pamba pot adu afaba. Adu Ibungo Mahakna ai khoibu nang amasung ai papi oirba nang amasung ai asibu Khristada mahaki macha ama oina yokchaba gi bor asi Ibungo mahaki thamoi na penba makai afaba hana singthana. Kana amatagi nang musung ay phabagi maram nate adubu Isorna tawba thabak mahaki khandokpiba adu aphaba oibagi maram nate adu haiba khudingmaksing asi nang amusung aibu Isorna khandokpiba nang amusung aibu yokchaba macha ama oibagi bor pinebiba adu karida oiragano pata taruki Ahanba wahaidida nungsibada Ibungo mahaki nungsibada karamba nungsibada primarily Mapa Isor amasung macha nupa Isor anigi marakta lomana daba matam adudagi hauraga layaklaba nungsiba. Isorna aikhoibu khandokpiba amasung aikhoibu mahaki yokchaba macha amam oibagi bor asi Jesu Krista amasung mahaki mapa Isor ani adu nungsibagi maramna oirakpa adugumba afaba thawong amane. Karamba nungsiba mapa Isor amasung macha nupa Isor anigi nungsiba. Aduga hairiba nungsiba aduna maram oiraga aikhoina phangjaba borne nang aibu Isorna papi ama oibagi maram nungsibagi maram na phangbu borne nate nang amasung aibu Isorna nungsibagi maram si kari damak haib oibda nang amasung ai papi oibagi nate aikhoi isana isabu kanbiba ngamdabagi maram nasu amatu nate ichil inausing tabang mayam wongpaus duko mayam le nang papi oibagi maram Isorna nangbu nungsibani nangi tawbang amdaba thabak adu ubagi maram Isorna nungsibani nate adu khurimusing da amatang nate Isorna aibu nungsibagi maram de kari damak haib oibda tagari mahang aibu nungsibagi maram nane God loves us because He loves us. He has no other reason. Israel's name Mahakna kari hai. I love you because I love you. Maram amata laite. Adu khudingmaksing asi aikhoina phangba matik chaba di amata nate mahaki nungsibadana maram orakana magi masana ba Christ aikhogi damak chahi lising ani mamang na pibikre aikhoina mongondagi phangba matik chaba du norok amasung siba amasung dandi oiba targas Ibungo Mahakna masana ba Christ adu thabirakpagi mapalna mahang aikhogi ihutta aikhogi mafamda aikhoina hingbang amrodaba dharma chandagi punsi adu hinglaga aikhoina sigidaba nang amasung aina sigidaba masida mahna siraga phumlaga humisuba numite hingalaga ningtho prabhu singi prabhu ama oina hauzik mapagi thangda hingduna panduna ningtho amoina lairiba khudingmaksing ase ichil inausing aikhoina phangbada matik chaba amata nate aduna kari hai pada taruk asira nungsi thorgi mapana haibu Jesu Christ gi mapana mahang aikhoida pinabire mahaki Thoujalgi matik mangal adu thagatnaba gidamakne khudingmaksing Jesu Christ bu pinabiba mahaki maramna aikhoibu khandokpiba amasung yokchaba macha oihanbiba khudingmaksing asi kargidamakna haina haib oiba tagari khudingmaksing asi aikhogi punsina ujaraga nang amasung aina khangzaraga nang amasung aina thajaraga khudingmaksing aduna maram oiraga awabadasu nungaibadasu sen paidabadasu thabak phangbadasu thabak phangdabadasu misingna nungsibadasu misingna aikhoibu tukachaba matamdasu aigi oiba pot amat lai tab matamdasu aduga aigi oiba potna pik thalaba matamdasu Ibungo Mahapu Thagatsari haina bugdamak mahaki Thoujal adubu wanga thangana bugdamak aigi lanthumgi masakta Krista aigi mayamgi ikai khumnaba samajgi ikai khumnaba adugi mathak Esorgi Thoujalgi matik mangal khudimoksu wanga thamnaba amasung Esorgi matik mangal adu khwaidagi maru oina khwaidagi lumna khwaidagi luna aduga khwaidagi nungsijana khwaidagi chena thamjana bugdamak khudimoksing se Esorna aikhogi punsida tawbibani ilanausing lemna pinabibase ahongba nate haibu khudingmaksing ase aikhoina Isordagi Kristagi mapalna mahaki Thoujal asi lemna phangzra adu haiba Thoujal asi ahongba Thoujal nate
Nang amasung aina Christian oirakli basi icham chamba pot amadagi icham chamba process amana Christian oirakpan natte. Mang bayaba loiba naiba karigumba khara nang aina kathokpagi maramna nang amasung ai Christian oirakpan natte. Lemna amasung mamal tangba aikhoina leiba ngamdoriba Thaujal adugi mapana isor aikhoida upiraba amasung pinabiraba Thaujal adugi mapana nang amasung ai Christian oirakpan. Adu oiba taragadi nang amasung aigi punsida khwaidagi lumna khwaidagi luna tejet considerga leijagada wasi karina awab amasung nungaiba animak nangi lanthumdura nangi business dura nahakna tawba thabak singdura nahaki career dura samaj miyamgi sanman adura makhogi ikai khumnaba adura Karino nahakna khwaidagi lumna khwaidagi luna isorbu nungsijabagla jet considerga pot adu Karigidamakto nahakna ngasigi numita isorbu thagatsagadugi maram adu Nahaki punsidagi nahak oiba pot khudingmak lauthokiba oiba targadi job kumna nahaki punsidagi nahaki lantum angangsing khudingmak sing pumnamak ikai khumnaba pumnamak ngasigi numita nangondagi isorna lauthokiba oiba targadi karigidamakta nangonda isorbu thagatnabugidamakta kari maram leibagi Aikoi mi basi aikoi niba potsing adu khatang phangaga aikoi mitmang urba matam adu khatang da bor ne haina khanba aikoi mitmang uba phangba potsing adu gidamak isramu thagat pa tawbimal masak khangdeba mi singa kan aikoi adu ngasigi numita efesa bandu ama pad ahum dagina taruk phawbos na aikoi tapi basi aikoi gi mitna uba ngamdaba oiba taragasu aikoi gi mitna uba ngambagi wangmada nangamusung ai wakhalna lama phangbagi wangmada isorna aikoina hauzik darkar leiba lanthum chalupa sentum aikoi punsi khuding maksing asdagi hena mamal yamba hena mamal wangba hena ningthijaba hena phajaba adu aikoina leiba ngamroda borsing pidiri adugi damangta isarbu thagat lo haina ngasi numita aikoida haigi adu nahaki punsira nahak isorbu thaglibra kari nahak isorbu thag oiba targadi kari damangta nahak isorbu thaglibase imunung tek taka thami bagi paisa mayam pahin bibagi car phasaba tungbagi yim phasaba sabagi mayamna tamnaba ngamnaba school da thambagi mayamna chatnaba ngamnaba coaching center coaching tawbagi natagan mayamna khanadaba punsigi aim ama thamba ngambagi mamna haiba du phai achumbane adubu haiba pot adu nahaki punsina isorbu adugi pot sing adugi mamna isorbu thagatnabagi khwaidagi maru primary reason oiba targadi haiba pot sing loi matumda nahaki punsida isorbu thagatnaba maram amata leyo karma matumda nahakna Jisu Kristna isorna nahak orang khom pini bigi damu karma matumda nahak mabu thagatrawe Karma matamda nahakna isorbu nangna sama papi isorbu asaw phangda matik chaba nahakpu amasung aihakpu maki yokchaba machasing oihenbibagi bor adugidamakta karamba matamda nahakna mahakpu thagat khrabage adu ngasigi nimisida hauji phawbugi nimisida nahaki thamoina haraujaba nahaki thamoina penthokjabagi maram adu kaino what is the ground of your contentment tabang panbagi mangbe ba potsing adura natraga ngasigi nimita haujiki mik puja aikhoina tamina khraba ibungo mahangna pinabire ba bor nahaki arangkubam esorgi macha oiba nahaki arangkubam adura kariguma nahakna if the ground of your contentment is everything but not your salvation your ground is sifting sand. Kariguma nahang isorbu thagatsanaba amasung isorda penthokjabagi punsi mahing adu hingnabagi damakta adugi yumpham adu nahaki aran khubam amasung isorna pinabire ba Thawaigi Oiba Borsing asinatana taibang panbagi oiba Borsing paisa mayam paibagi business phajaba tawbagi tolop chabagi thabak tawbagi adu oiba targadi nahaki yumpham adu nungna saba yumpham nate adu laingoine khudimmak singse khaktang natana nahak ibungo mahakna khandopiraba asingba masung amakpa laiteba punsi adugidamakte nungti nimit khudingmaki Esorgi Mangal da papagi pungning hongjarga pap aduga tatna lan soknaba mi adu nahak oreba
Nataga Nahak Papa Lak Pumatanda, Ila Pishin the Medan Hak River. Then it's announcing. And a second minute, Ibungo Maki, I call it Jishu Christa Gimapala, Pinabire, Borsing, Asi, Kangdriba, Nahak Nahaki Punsina, experience of Driba, missing a cream Markia over Targeti, Nahapu, Ibungo Mahaki, Cross Kimakong the Kosiri, Khristada Lapio, Papi Puming Hongduna, Hidebasi, Harau, Muslim Nungai with the Nahapu Kosiri, Christa Thajabasingbu. And with Thajabasingbu now sing. Nangamusum in Harau with the say. Esorgi could the Mangal Pinabire, higher borsing. I could lack over Sunday sing the bore a tasting a higher board, couldn't muck sing, and do so I could Adam Yang, other than a second power was it. Esorgi Nangamusum Ada, I could a Talo Bogiman Natana, Ibungo Lemna, Pinabire Mammal Yambo, bore, couldn't muck sing, Nangamusum Aina, Harauba, Pentopa, Amasum Esorgi Thagatnaba Punsi, Aduda Hing Navagi, Asubumaram, or Henby. They're now saying. Esorgi Thagatnaba. Mahaki Matik Mahakna Hingbiya. Maram Ibungo Mahakna, I call the Pinabire Thawaigi bore, couldn't maxing as at a Mermatikinate. Adubu, Ibungo Mahaki, Ibadi, Esorgi Thoujalgi, Matik Mangal Adu, Thagatnaba Magdene. Adu higher Adu, Nangam Punsina, or the one. Rahatawese. Visornap Thagatsari. Nakan son of us to proceed and Modibon have Thagatsari. Mahaki upon Ibung, I couldn't pang with a Matik child of Aran Kubam, Nakpiba, Bore, Adu Queen of Pangse. Prabhu, I think we have over targeting. If I hang Upida and Haki Thoujalgi, couldn't pang with a Matik child of Matanet. Prabhu, Papi, Minumsi Kangdava, Nahaki Maya for the labor, Nangi Hive in Dava, Norok pang with a Matik Java. I call it an Ibungo Nahana, Nahaki Thoujalgi, couldn't mix in Silem of Pivasi. Prabhu, Asidagi Henba, I could give Punsin Mamayam bore a matalist. Thagatsariba. Prabhu, I could mark the high borsing as Mamayam, as in Ninkis of Ubangam, the missing out with targeting. Even one Hanama Tamoin the Taboktobi. Adubi Paiso Hyber borsing, Asigi Mamal, Hyber borsing, Asigi Aruba, Kudimax of Ibon Hang Undi. Prabhu, Ibungo Nahat. Kinasana ba Jesu Christa gi I adugi mamal adu taibang panbas da laikraba pot khuding maki aduga hiramani muktan landum khuding maksing aduga khal om matamda na kinasana ba Jesu Christa gi I aduna hena mamal yam gumba I adugi mapalna aikoina haiba borsing is marang kaina phangjarabne habse ekul khanganbi paisor aduga haiba borsing is maram oraga na kunung siba punsi na ki meti maring bihingja punsi Naki missing Munus of a Punsi. A Mercury Henby. Then Topu Punsi could be Hinganby. Nunsi Hebisher, Nahana could be a borsing. I could cooking the thumbs up and not any Ipaisor. Mangly, but Hawaii is not give Wabo Sandokcha Bagimapal, Makoyan board punks never. Other Ipas Thajabasingbu Mercasu, I see bore, see him like Amaga Thougatnaba if you win. Ipa, I quite Kaugal. I could go on bigger. I feel my thing Pangby. Yesus Kristus Amen. Amen.